क्राइम कयादा चेनबगी फादुना जेल दा थमलखिबा कुकी निफुगा निथोय ngasi sajiwa jail dagi thadokre pawasi ngasi nungthil phongkhiba pandam pawse dagi lokhotchaba nei tongan ba case kaya ga mari lainana faduna thamlakhiba kuki furup ki miyoi nifuga nithoi makoi gi jail gi matam loiraduna ngasi manipur central sajiwa jail dagi laingak na thadokre police dagi phangba paw gi matungin na ngasi thadokhiba kuki nifuga nithoi adu drug extortion blackmail mi hana bohonaramba made atai crime singda chena duna Unlawful Activities Prevention Act UAPA gi makada register tawduna jail da thamlakhiba nei jail gi matam suraduna ngasi sajiwa central jail dagi thadokraba kuki furup ki miyoi sing adu de ngamgaulen tawthang sahi kunthra ga nipan thangsing lunlun simte sahi kun ga nipan boygin guite sahi taraga mapan lun khojang tawthang sahi nifu let khosai khongsai sahi taraga mapan lun khomang baite elais mangniyo sahi kunthra Robert Lenthang sahi kun mari Haugin Legam sahi kun Seminlen Khongsai sahi kun traga nithoi Saikogin Khongsai sahi kulhumdoi Lalpu Singsit sahi kun traga mari Lumin Hau Khongsai sahi kun mapan Benson Guite sahi kun nipan Khaute Thangnai Rang Wi-Fi sahi hompuga nithoi Lunsiam Lem Wi-Fi sahi taraga nipan Lunti Sang Chongloi sahi kun tra Ringlen Daungel sahi nifuga taruk Lunthanglen Tawthang sahi kuntraga taruk Lengam Tuboy sahi nifuga humdoi Mangsolian sahi kun mathoi Leigam Hauke sahi kuntraga nipan Let Khojon Kipgen sahi kun ganithoi Lamgailal Kipgen sahi kuntraga nithoi Lunminlai Kipgen sahi kun taruk Unthanglen Tawthang sahi kuntraga taruk Lengam Tuboy sahi nifuga humdoi Mangsalian sahi kun mathoi Daungel Ngam Khomang sahi kuntraga mari Paugin mang khongsai sahi kun gani thoi Saigam Haukip sahi kun traga nipan Let Khojon Kipgen sahi kun gani thoi Lamgailal Kipgen sahi kun traga ni thoi amasung Lunmin sai Kipgen sahi kun taruk ne CM na mita yamade kuki furup anigi marakta wari sanaba hore haidi basi KSO na khangba leite pawasi ngasi nungthil phongkhiba kanglei paki maira pawse dagi lokhatchaba ne Manipur da thogliba lan asiga mari leinana mita yamade kuki furup anigi marakta Wari sanaba hore haina phongdokhiba sigi matangda karigumba mata khangba leite haina Kuki Student Organization KSO General Headquarter na haire Organization asigi Department of Information na thokpa cherol amagi matungin de Wari sanaba hore hairi basida yauri ba lupsingi marik chumba detail adu khangalu haina taksilak pagaloina na wari sanaba hore hairi basina karigumba chumba oirabade asengba du miyam da khangan pham tho e haire cherol asina hai ngasi fawbada chief minister natraga Tampaki CSO yauna pistoki matang da KSO na khangba leite Chief Minister na mahak masabu center gi medyeng dagi kanjanaba media da mukha na wapamasi phongdok pa nei Lainga ki agency amata dagi pistoki damak barton tawrak pa leitre Chief Minister na center lainga amade kuki gi CSO sing yaudana kariguma santi gi wari sanaba si mai pakloi haina cherola sina makha tarakle Ukrul da chahi nauri bangang ahumna lupa lak mari romgi mobile phone huralamba dagi fare Pawasi ngasi nungthil phongkhiba kanglei paki maira pawse dagi lokhatchaba nei chahi nauriba miyoi ahum makhoina huralakpa lupa lak mari romgi mamal oigadaba mobile phone singa loinana Ukrul police na fare Ukrul police dagi phangba pawgi matungina de chaliba tha asigi amagi nongalamdai pung ahum lom tarakpa matamda Ukrul town da leiba UBC church ka mayokna bada leiba Memory Enterprise kauba dukan asidagi mobile singa du huran khre haina Numit adumakta da Ukrul Police Station da complaint file ama tawrakhe Huran khiba mobile phone sing adu iPay, Samsung, iPhone, Nokia, Redmi amasung Realme gi nei thawdok adugi matang da Ukrul Police na case ama lokhatpaga loinana Memory Enterprises dagi smartphone kuntraga taruk amasung One Piece Mobile Servicing dagi phone manga IMEEI number khongul lirakpada tha asigi mapan da recover tawba ngamkhe Loina sahi nauriba miyoi ahum adu fagat khe faraba miyoi ahum juvenile oibadagi dukan mapu singa punna wakhal taminaraba matung mobile singa du mapu da sinakhibaga loina na juvenile ahum adu ningthina counseling satha na ba Ukrul Police Station gi inspector na Ukrul Mukti Protect Program Officer da aiba cherol thaduna khangan khre haire Arvind Kejriwal ngasi Supreme Court na interim bail pi khre pawasi ngasi nungthil phongkhiba kanglei paki maira pawse dagi lokhatchaba nei Delhi liquor policy ga mari lainana
Money laundering case ta jail da lairakiba Delhi gi Chief Minister Arvind Kejriwal ngasi Supreme Court na interim bail pi khrei. Adum oinamak liquor scam ga mari lainana senja thumja gi case amada CBI na wahong pahong sathariba oibana mahak jail da dumak laikhigani hai re. Arvind Kejriwal na haukiba numit marfudra gi mathakta jail da phadok oina awaba khanglak le. Mahak asi miyam na khanba miyam gi mihut aman nei. Mahak na makata na mahaki thaudang puba natraga puda bahaiba si mahaki makha poli haina court na bail pibaga mari lainana phongdokhi haina tongan ba national media da report tawre. Panba yabadi sahi asigi May 12 da Enforcement Directorate ED na Delhi liquor policy scam gi matang da money laundering case ka mari lainana Arvind Kejriwal bu fazan khibane. Delhi High Court na mahakpu bail pibada yakhidaba dubo singnaraduna mahang na makata na higher court petition na mathagat khibane.